Kuki kulai paiba singna mihatina hatokpikhraba mahiroi anigi achumba wayel PHANGHALLU amadi mara leiba sing logi matung ina matik chaba chairak piyo haiba demand tawraduna masing yamlaba miyamna luwangsangbam da leiba chief minister gi yum tamna thomjilakre miyam tankhaina ba honavada state force amadi RAF na masing khangdana tear gas shell amasung smoke bomb kaya kapada miyoi kun gi mathakta asokapan yawnakre Kuki kulai paiba singna mihatina hatokpikhraba mahiroi anigi achumba wayel pigadabani haiba demand tawraduna ngarang numidang pung nipan makhai khara helakpa aduaidagi hauduna masing yamlaba miyamna chief minister gi yum tamna thomjinana ba honake achan bigai khabam matai amadi maikai kyadagi lakpa miyam aduna khabam lamkhai yaurakpada hanadagi khabam lamkhai da duty tawduna leiba state force amadi RAF ki team na miyam adu hankhina warning piki miyam gi ihau aduna kanmanbadagi RAF amadi state force ki maikai digi tear gas cell smoke bomb amadi stun grenade singkaptuna miyam adu tankhai ki chairak asida masing yamlaba miyam na koirengi romdaki su chief minister gi yum tamna thomjilakna ba honabadagi state force ki maikai digi masing khangdana tear gas cell smoke bomb amadi stun grenade singkap ki Police amadi miyam ga muknavadu da tear gas cell na panbadagi khongjang loi khara asokapan yauke amaromda khabam lamkhai oil pump mapada asokpa purakpa ambulance ama RAF amadi BSF ki team na khamduna check tauke maduda khongjang adu da yauramba miyo yaurambadagi BSF amasung amadi RF ki team na faduna police ta sinaki irang adu lakshin bang amlaktabadagi Manipuri da leiba IG Air South gi masing yamlaba Assam rifle sing tholaktuna lambida flag march tawbaga loinana irang thokliba mafam sing da area domination tawsanduna pung ani makhairom tarakpa aduaida irang adu laksin ki Panbayavadi ngarang nungtil hengang assembly constituency gi manung chana leiba ibudo margin khubamdagi hauraga hengang AC gi manung da leiba naha kaya yauna miyamna hojik leidiba irang asi loishingadabani haiba demand tawraduna chief minister gi yum tamna changsilakibani Maduda miyam adu khabam lamkhai da police na thatlaba matung chief minister ga unana ba miyoi khara khangatlaga unahan khibani chief minister ga unaruraba matung makhoi bu khabam lamkhai da ngaiduna leiriba miyam da chief minister ga unarubagi paudam sing tamki adubo chief minister gi paukhum matik chade haiduna luwangsangbam da leiba chief minister gi yumna miyam aduna thomjilakibani Koine hojik leijari basi Imphal East District ki manung chanba khabam lamkhai dane hojik mayamna ubiri ba saktam se koi masing yamlaba protesters singna koi chief minister gi luang samam da leiba mahaki mayum tamna thomjilakpagi lambi da koi gi Imphal East District ki police amadi masing yamlaba RAF amadi BSF ka personnel singna khongjang loi sing aiba tare protester sing si tankhai duna koi chief minister gi mayum tamna changlak tanna ba tankhai bagi saktam aduni Sairak asida akogi protesters singna akogi Singmairong side lomdagi haiba tare Singmairong side aduduga asan bigai romdagi tholokpa lambi khabam lamgai taba matai gi matai romdagi tholokpa lambi dagi koi masing yamlaba miyamna chief minister gi yum tamna thomjalakpada koi masing yamlaba koi state ki security force amadi RAF amadi BSF ki personnel singna miyam sing adu tankhai duna koi huji situation je normal dadi purakpa ngamle adudubu kyam koina sumaina situation je normal da kani haiba dudi tambang amdri aduduga haiba muknaba sida akoi khongjang loi sing protester aduduga akoi gi khongjang asida saruk yariba miyam gi marakta asopan tholamgani haibagi sauna thajabadi leiri adubu kyam yamna khongjang sida amadi akoi si muknaba sida kyam yamna asopan namgodong haibadi haujimakki oina di paudi phangbang amdri Hiramasi ki matangda video journalist Kelvin Galoina na paudam jari basubanan daloi tongmam Times of Manipur khabam lamkai